Indian made foreign liquor purakpa truck amang ngarang nungba bazar mayada fagat pangamkre. Ngarang akaknaba paw ama fangbadagi nungba area gi CSO kyana achat awok singsek tawbada Tata truck registration number NL01N 017 aitagi masing yamlaba yungang sing fagat pangamkibane. Yungang sing adu CSO na hangbada Khurai lamlongdagi bizen kauba miyoy amagini hairi. Malimgi oina COVID-19 positive oiba mising lakh 63 lising 18 ga chamri ga yankhai mari sukrai. Laina asina maram oiduna laikhidaba mising na lakh 3 lising 3 ka chamanga ga nimpu sukrai. India gi oina hausi fawda positive oiba miyoy lakh ani lising 63 ka chamanga ga 39 sukrai amadi laika nabang amdana COVID-19 na maram oiduna laikhidabana miyoy lising 8 ka chamri ga 63 sukrai. Yoga Center Singzamai Chingamakha Model Club Amadi Laimayol Art Center Yoga Kangbuna Singzamai gi Manipur College ta hangliba Quarantine Center da chana thaknaba polam sing tengbang kre ngasi tengbang polam sing adu Manipur Legislative Assembly gi Speaker Amadi Singzamai AC gi MLA Yumnam Khemchanda Khusinakhe None District ki Malung Chena Laiba Taukoklong Khul Amadi Churachandpur District ta Plasmodium falciparum malaria ge laichet lakpadagi yamdrabada miyoi mari laikanaba ngamdana laikhidre amadi miyoi ahumna positive oire laichet asigi matangda state malaria officer Dr. Thangpa Sartona anaba sing hakthengana chatuni yengsinkre